Hojik Turkey da fibam out of control oirakli. Ngasi numit nini humni dagi mi singna tumba chabana itana protest chathari amasung akanba protest ni protest ase record breaking oibaki level adu landuna chatki baki wani hauki bachahi kun kuntra sida asumna protest oikidri hairi. Masi purma ase Erdogan government gi against the torokpani makoi gi decision amobu sathina lali haina law na bagani Ngasidaki nomu nini mangda Erdogan government asigi opposition party ki leader Ikrem Imam Oglu koba hojikna Istanbul ki mayor oina leiba asibu terrorism ki charge ta phajin khibani amasung mahak jail da thamkhre in prison. Masigi against the torok severe protest ni nupa asigi trial hojiksu pending the lady asum na hai lakadori ba Turkey ki presidential election ta win oiba ki chance ta leireba misak ni popular ni adugum leader ni adupu mangon the government ki against ta thabak thoram kya paikhat lambagi maral thomjin khre nupa asigi claim ni mangon the thomjin liba maral sing oidabani haidun Ningsing Bayabadi Akanba protesting Amadi city sing da chaos oidanaba 4 days ki ban tausin kibani ama masela khongbase adu erbasu miam hanbalaitana lambi thong thorak laga hojik protest tauri aduna maram oirga protesters sing da tear gas morok tinsin ba gas water pipe asine ching use tauri police ka thengainari amati mi kya su phajin khre reporters sing na asumna so hai Erdogan president matam kharni ga oining bagi phibam ma ui makoi gi logi matung ina magi term ase loirakle handaki matung tamuk presidential election da mak ase le pyarak laroi but law da khara Turkey ki makoi ki law da khara change torabati amuk le pe han basu yai adubu Imam Imoglu khoyase ngasai phakin pa se makoi ase madu ki against ni hojik ke Turkey ki politics ta change na khibya na reidi Erdogan ki pham nan thoki bagi chance wangli masi matam na purak pani Erdogan na Palestine ki damak to wangang banatana mateng to bagi wari thoina lina di adubu Syria da Assad ki regime change to bata chawrba role amati puki hainei So arrest taukraba Imam Imoglu ko bunupa se 2019 dagi Istanbul ki mayor oirakpani 2024 da re-elect oi adubu corruption amati lona yadaba political group ta funding to bagi maral da jail da thamye amati mahak opposition party ki potential plus next president oiragani khannariba leader ne Masiga iroinana worldwide ki pawmate kharana Donald Trump na lakpadagi President John F Kennedy ki hat khiba madugi file hangduna nainaba haure hairi masida akuppa wa kaya yawram mi amasung hana khannaramdaba amasung khanglamdaba wafam kaya thorakpagi wa hairi masidagi points amasu panglure hadudi America amati USSR thina maram oiraga Cuba dagi sugar Russia da chatpa matamda matamgi CIA da madugi sugar sing adugi test adu mang kita contaminate tau kisiri masih torak ani narakle amuram di Ukraine ki conflict asigi maram da Russia bu yaw namak yek na baki tamak ta side low kris Europe ki country home bari singni maru ina France Germany Britain ki minga si yamna low narakli mainly France Germany Russia ki against the action yamna low re hantari handakta su France na Russia ki channel ani musu ban tawkre aduga nahan na bu Russia ki cargo ship amusu Germany da fajin ki amram da France da fajin ki Russia ki Telegram CEO adu thadokre hojik janai na tuna leire Russia amadi Ukraine ki peace deal ase America hojik su Ukraine ki damakta lepte amasung Ukraine ki damakta hana tawramba adumna nate but Russia amadi makhoi ki marakta wangang na lepte aduna Europe amadi Russia ki tension asti wangkhalakli America na Russia ki side lawkiba sibu Europe na masi yaningti amasung Europe ki oiba masagi stance ama asum Ukraine ki damakta lawduna leire